Ngasi lizagadoriba wari macha asigi maming Jura haina kawi. Wari si haujarage. Makhoi anina restaurant asida phamlaklibasi phana kuire. Sana hanbidi tawpham ama khangsilaktre. Makhudangda siriba ghariduda toina yengi. Yumda ahal lamanna chairamlagani haibagi nungnangbana phamba ngamsilaktrabani. Mayoknana phamliba Surjitna lukthaduna journal ama munna paduna leibaduda karino khara hainingbagi mawongda phalap yengi. Khaudemduna amuk yengi kanade. Thawai sa sadabaduda wakatpoi kariboi hairoi. Is kamaina tawduino? Makhoi sidi haujikphau halaktrisibo. Yam thenglimi. Surjitu mangak haigatuna yenglei. Sana hanbigi maithongdu urubada bhab tarak male. Ghari dhaiphet yengluraga ngakpa meyamna hairei. Makhoi ani sidi ngawidana. Masigi style sidi amukta su thengnakhidri. Aikhoigi kari amata khandredana. Migi hotel sida makhoi laktri phauba ngaige haina yaruriba akhoi animak asingbadi oidre. Makhoina pungkhai muktagi helakloi hairamiba adudi. Adu oirabasu haujikti makhoina satkhiribasi pung aniromdi pharamlagani. Nangi garidu pukhiramdrasu phagadauba. Nangsu mina hairaga kok hekta pithoki. Taubagidi chumna tinabagi wa khaktani. Satkhriba makhoi animak makhoigi mathaki lon ngaktani. Makhoina ngamlibasu phagini haiduna. Nakhoi ani Jura chai mari lenaro thak hekta haijinduna laknaba ngami. Makhoi ani ne ikaiba khanglingai marakta ngaihaktani haiduna chatkibani. Wa ka makha taba ngamhaudabani. Wafam adumakti phagi oirabasu aranbadi natte. Nipa amani haibada Surjitda awatpa amata leite hendok pathoklabani. Sana hanbisu du mangai onthokna ingna phajaba saktamne. Tasengna yamna phajaraba mini yengnagadaba Jura amadi oigani. Makhoi aniga khangnabadi kayam kuire. Sana hanbina wakhalda ongbaduda Surjitna makha tan hanglakpani. Iche Prabhadi lekai machani. Ta Kumardi nahan nongma tamoga lakminabaduna ahanbani. Mabu tamogi manaba natrane. Natte haibamakti yade. Aisu khangnaba kuidrida. Aidi mapanda ngakta ayamba leirei. Suti tholakpa natana Imphalda kaya lairakte. Nongma train journey amada thengnabadagi khangnakhibani. Maga Prabhaga khangnabadi kuiraba mali mandranya. Oiramgadaba mali. Khangdeda madi nipa yamna loina manbaduda satminaba phauga tanba matang yaurabani. Ikhoi manasu yam toina satminaranu hairabani. Mana hekta haurei. Adudi ngasisu mana pubirakpa oirinina. Sana hanbi nophet taurei. Ahanbada mahak yadabani. Surjitna mabu yaholaktaba yade hairei haibaduda yaninkhibra yaninkhidabra haiba phapmin ita tahaudana lakhibani. Ningsinglubada ikairakduna mamai ngangsilei. Luktharaga tapna khumlei. Aina aigi gari yadre haibani. Mana kanna haimanbaduda aikhoi namagi purakpani. Sum laktradi aidi kamain tawne. Adu oiraga aina thinba taredana. Yumdabu kari haina khumludoino. Iche Prabhana pukhi haiba taredana. Sak khangnadabusu natana. Madu oirabadi chai chaba soidre. Satminama phauba chairibani. Sana hanbi mapi irachelei. Kapning tawna khonjel likna solei. Che Prabhasidi mi hatpa ngamgadaba zani. Pura beragi mini. Hekta koithi thirurasira. Makhoi gisidi mi usitaba mansilakle. Surjitsu hairap saugalei. Maphamsu khangdana ngayaktangna yengkisi. Masidi pangkrehe mamsillaklagana hena phararoi chatnaba tawsi. Matungdi makhoi sitinaba yaba mida natte haiba khangjallaga loire. Hairubadada Sana hanbi phuk hekta haugalei. Mapanda thoklaklagadi mamli tawramle. Ngasai makhaidi tube bulb ki maingalduna khangdabani. Sana hanbi kapning lakpa phaurei. Manungda Surjitna bil sengdokpagi kontha hobadu phawwa ngaiba ngamdaduna changlei. Mahaki ipa pakhatpadu ubada parap thorakminarei. Riksu ma pharaga satkhagera. Ithanda sakpa ngamlaroi. Sidi aswai yobada mamlani. Lao khutlei thuna gari da kakhatlaga start tawe. Sana hanbisu changsellaga tongkhatli. Thauba ho. Nakhoigi du langthabal haiba natra. Makhoigi sibu Sana hanbi khanjane. Makhoigi wa palakano. Yamna saukhattaba jane.
ꯉꯁꯥꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯝꯕ ꯌꯥꯕꯅꯤ. ꯍꯧꯖꯤꯛꯄꯨ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯕ ꯀꯥꯟꯁꯤꯗ ꯃꯤꯒꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯑꯃꯕꯨ ꯃꯌꯨꯝꯗ ꯊꯤꯟꯖꯤꯜꯂꯨꯕ ꯍꯥꯏꯕꯁꯤꯕꯨ ꯑꯔꯥꯏꯕ ꯋꯥꯔꯣ? ꯇꯨꯃꯤꯟ ꯂꯩꯅꯩ. ꯂꯝꯕꯤꯁꯨ ꯃꯝꯁꯤꯜꯂꯛꯄꯒꯤ ꯆꯤꯟꯕꯅ ꯋꯥꯍꯦꯡ ꯂꯩꯀꯥꯏ ꯃꯁꯥꯡꯗ ꯀꯩꯁꯥꯝꯄꯥꯠ ꯐꯥꯎꯕ ꯊꯧꯔꯛꯄꯗꯨꯗ ꯃꯤꯅꯤꯠ 15 ꯔꯣꯝ ꯆꯪꯊꯣꯛꯈ꯭ꯔꯦ. ꯀꯩꯁꯥꯝꯊꯣꯡ ꯃꯄꯥ ꯌꯧꯔꯛꯄꯗ ꯑꯋꯥꯡ ꯄꯥꯡꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯆꯦꯟꯅꯔꯛꯏ. ꯒꯥꯔꯤ ꯈꯥꯝꯂꯒ ꯍꯪꯂꯨꯕꯗ ꯅꯣꯡꯃꯩ ꯀꯥꯞꯅꯔꯦ ꯍꯥꯏꯔꯝꯃꯤ. ꯂꯥꯞꯇꯛꯅ ꯅꯣꯡꯃꯩ ꯃꯈꯣꯜ ꯈꯔ ꯃꯈꯣꯏꯁꯨ ꯇꯥꯈꯤꯕꯒꯨꯝ ꯇꯧꯏ. ꯃꯈꯣꯏꯅ ꯆꯠꯀꯗꯕ ꯂꯝꯕꯤꯃꯛꯇꯗꯅꯤ. ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯔꯒ ꯀꯩꯁꯥꯝꯊꯣꯡ ꯂꯥꯜꯂꯒ ꯃꯃꯥꯡ ꯄꯥꯡꯅ ꯊꯧꯒꯠꯂꯛꯏ. ꯑꯗꯨꯒ ꯃꯈꯥ ꯄꯥꯡꯅ ꯊꯧꯊꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯕꯁꯨ ꯁꯤꯡꯖꯃꯩꯗ ꯂꯝꯕꯤ ꯊꯤꯡꯂꯦ. ꯑꯥꯔꯃꯤꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅꯔꯛꯏ. ꯃꯣꯏꯔꯥꯡꯈꯣꯝ ꯀꯩꯊꯦꯜ ꯃꯄꯥ ꯌꯧꯔꯛꯄꯗꯗꯤ ꯃꯤꯌꯥꯝ ꯑꯃ ꯂꯥꯏꯟ ꯕꯁ ꯐꯥꯎꯕ ꯌꯥꯎꯅ ꯈꯥꯝꯗꯨꯅ ꯂꯩꯅꯔꯝꯃꯤ. ꯀꯃꯥꯏꯅ ꯇꯧꯅꯤ? ꯆꯠꯄ ꯌꯥꯒꯗꯕ ꯃꯥꯟꯗꯦ. ꯁꯅꯥꯍꯟꯕꯤꯅ ꯎꯄꯥꯏ ꯂꯩꯇꯅ ꯇꯞꯅ ꯁꯣꯜꯂꯛꯏ. ꯑꯩ ꯚꯥꯞ ꯑꯃ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ. ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯈꯣꯏꯗ ꯇꯧꯔꯤꯁꯤꯕꯨ? ꯋꯥ ꯃꯈꯥ ꯇꯥꯅꯗꯦ. ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯃꯤꯌꯥꯝꯗꯨ ꯇꯥꯛꯁꯤꯜꯂꯛꯏ. ꯍꯥꯡꯂꯝꯕ ꯗꯨꯀꯥꯟꯁꯤꯡꯁꯨ ꯊꯣꯡ ꯂꯣꯟꯁꯤꯟꯅꯕ ꯍꯧꯔꯛꯏ. ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯒꯥꯔꯤꯁꯨ ꯐꯅ ꯌꯥꯝꯂꯦ ꯍꯥꯏꯊꯈꯤꯕ ꯑꯃꯠꯇ ꯍꯪꯒꯠꯂꯛꯇꯦ. ꯁꯨꯔꯖꯤꯠꯅ ꯀꯔꯤꯅꯣꯃ ꯍꯥꯏꯒꯦ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗ ꯁꯅꯥꯍꯟꯕꯤꯁꯨ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯤꯠꯆꯥꯅꯕ ꯉꯝꯗꯅ లుꯛꯊꯈꯤꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ. ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯂꯝꯕꯤ ꯑꯃꯨꯛ ꯊꯥꯔꯛꯄꯁꯨ ꯌꯥꯏ. ꯂꯥꯏꯕꯛ ꯌꯦꯡꯕꯤꯗ ꯆꯪꯁꯤꯜꯂꯨꯕꯗꯤ ꯑꯐꯕ ꯑꯣꯏꯒꯗꯕ ꯃꯥꯟꯗꯦ. ꯑꯅꯛꯄꯗ ꯅꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯒ ꯂꯩꯕ꯭ꯔꯥ? ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯕꯗꯨꯗ ꯃꯈꯥ ꯇꯥꯅ ꯍꯪꯂꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯈꯟꯗꯨꯅ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯔꯒ ꯑꯃꯨꯛ ꯊꯧꯕ ꯍꯧꯔꯛꯏ. ꯆꯥꯎꯔꯥꯛꯅ ꯃꯤꯅꯤꯠ 10 ꯔꯣꯝ ꯊꯧꯔꯕ ꯃꯇꯨꯡꯗ ꯌꯣꯠꯅ ꯒꯦꯠ ꯄꯥꯟꯕ ꯆꯦꯛꯀꯤ ꯋꯥꯜ ꯈꯥꯕ ꯕꯤꯜꯗꯤꯡ ꯑꯃꯒꯤ ꯊꯣꯡꯒꯥꯜꯗ ꯈꯥꯝꯂꯦ. ꯑꯍꯜ ꯑꯃ ꯊꯣꯛꯂꯛꯂꯒ ꯒꯦꯠ ꯍꯥꯡꯗꯣꯛꯂꯦ. ꯁꯨꯃꯥꯡ ꯐꯥꯎꯕ ꯊꯧꯖꯤꯜꯂꯒ ꯈꯥꯝꯂꯒ ꯍꯥꯏꯔꯛꯏ. ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯤ. ꯐꯝꯂꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯈꯟꯅꯔꯁꯤ. ꯍꯥꯏꯅꯔꯨꯕ ꯇꯧꯗꯅ ꯋꯦꯇꯤꯡ ꯔꯨꯝꯗ ꯆꯪꯃꯤꯟꯅꯗꯨꯅ ꯐꯝꯍꯜꯂꯝꯂꯒ ꯊꯣꯛꯈꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯍꯥꯏꯔꯦ. ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯥꯛꯂꯒ ꯑꯍꯜ ꯈꯔ ꯌꯥꯎꯔꯒ ꯊꯤꯟꯅꯕ ꯇꯧꯔꯒꯦ. ꯃꯃꯥꯡꯁꯤꯗ ꯂꯨꯍꯣꯡꯕ ꯑꯃ ꯄꯣꯌꯦꯡ ꯄꯤꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ. ꯂꯥꯛꯂꯅꯤ ꯄꯥꯎ ꯊꯥꯈ꯭ꯔꯦ. ꯁꯅꯥꯍꯟꯕꯤ ꯈꯨꯝꯗꯦ. ꯐꯩ ꯐꯠꯇꯦ ꯍꯥꯏꯕ ꯃꯣꯠ ꯑꯃꯠꯇ ꯄꯤꯒꯦ ꯈꯟꯗ꯭ꯔꯦ. ꯍꯥꯏꯐꯝꯁꯨ ꯈꯪꯗꯦ. ꯃꯥꯅ ꯂꯥꯡꯇꯛꯅꯔꯤꯕ ꯍꯥꯏꯕꯕꯨ ꯌꯨꯝꯗ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯕ ꯍꯥꯏꯕꯁꯤ ꯈꯛꯇꯅꯤ. ꯍꯪꯂꯛꯀꯗꯕ ꯋꯥꯍꯪ ꯃꯌꯥꯝꯗꯨ ꯈꯜꯂꯨꯕꯗ ꯃꯪꯂꯥꯍꯥꯔ ꯚꯥꯞ ꯑꯃ ꯇꯥꯁꯤꯜꯂꯛꯇ꯭ꯔꯕꯅꯤ. ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯁꯦꯡꯅ ꯐꯣꯡꯗꯣꯛꯅꯗꯦ ꯍꯥꯏꯕꯇꯅꯤ. ꯃꯅꯨꯡꯗꯗꯤ ꯇꯤꯜ ꯆꯪꯅꯔꯤꯕꯅꯤ. ꯑꯃꯁꯨ ꯁꯨꯔꯖꯤꯠ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯔꯛꯄꯗ ꯂꯥꯛꯃꯤꯟꯅꯔꯤꯕꯅꯤ. ꯑꯃꯁꯨ ꯊꯑꯣꯏꯅ ꯁꯅꯥꯍꯟꯕꯤꯒ ꯂꯥꯛꯃꯤꯟꯅꯍꯜꯂꯨ ꯍꯥꯏꯅ ꯃꯆꯤꯟꯅ ꯊꯣꯛꯅ ꯍꯥꯏꯔꯤꯕꯅꯤ. ꯂꯨꯔꯤꯕꯗꯤ ꯇꯛꯁꯤꯜꯂꯛꯀꯗꯕ ꯅꯤꯄꯥ ꯃꯥꯅ ꯐꯛꯆꯤꯟꯈꯤꯕꯁꯤꯗꯅꯤ. ꯃꯥꯟꯅꯔꯤꯕ ꯍꯥꯏꯕꯕꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯑꯁꯥ ꯇꯧꯔꯨꯗ꯭ꯔꯤ. ꯑꯉꯥꯡꯒꯤ ꯋꯥꯈꯜꯗ ꯏꯆꯝ ꯆꯝꯅ ꯂꯩꯅꯔꯤ ꯍꯥꯏꯕꯁꯤ ꯈꯛꯅꯤ. ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯁꯨꯔꯖꯤꯠꯀꯤ ꯃꯃꯥꯗꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯆꯪꯃꯤꯟꯅꯔꯛꯏ. ꯃꯈꯣꯏ ꯑꯅꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ. ꯍꯣꯏ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯀꯅꯥꯒꯤꯗꯅꯣ? ꯅꯃꯥꯟꯅꯕꯒꯤꯗꯔ ꯅꯠꯇ꯭ꯔꯒ ꯅꯅꯦ ꯍꯣꯏꯗꯔ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯥꯗ꯭ꯔോ? ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯂꯥꯛꯃꯤꯟꯅꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯟꯅ ꯃꯈꯥ ꯇꯥꯔꯛꯏ. ꯏꯆꯦ, ꯉꯥꯡꯕꯤꯔꯨꯔꯅꯨ. ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡꯗꯤ ꯑꯣꯟꯊꯣꯛꯅ ꯁꯝꯖꯤꯟꯈ꯭ꯔꯕꯅꯤ. ꯑꯩꯅ ꯍꯥꯏꯕꯗꯨꯅꯤ. ꯃꯄꯥꯟꯗ ꯉꯥꯛꯇ ꯊꯝꯍꯟꯗꯨꯅ ꯏꯝꯐꯥꯜꯒꯤ ꯆꯠꯅꯕꯤ ꯈꯪꯗꯗꯅ ꯇꯧꯔꯤꯅꯤ. ꯑꯗꯨꯕꯨ ꯅꯨꯄꯤ ꯆꯦꯟꯕꯕꯨ ꯑꯍꯜ ꯂꯃꯟꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯌꯨꯝꯗ ꯍꯦꯛꯇ ꯄꯨꯁꯤꯟꯅꯕ꯭ꯔꯥꯅꯦ? ꯑꯍꯜ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯈꯨꯝꯐꯝ ꯈꯪꯗꯅ ꯆꯉꯛ ꯃꯥꯏꯉꯛꯅꯅ ꯇꯤꯉꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ. ꯃꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯏ. ꯏꯕꯦꯝꯃ, ꯅꯪꯗꯤ ꯀꯌꯨꯝꯅꯣ? ꯁꯨꯔꯖꯤꯠꯅ ꯀꯔꯤꯅꯣ ꯑꯃ ꯈꯨꯝꯒꯦ ꯈꯟꯗꯨꯅ ꯍꯧꯔꯛꯏ. ꯏꯃꯥ, ꯑꯩꯈꯣꯏ. ꯍꯩ, ꯅꯪꯉꯣꯟꯗ ꯅꯠꯇꯦ. ꯅꯪ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯨꯆꯣ. ꯑꯁꯨꯛ ꯏꯀꯥꯏꯕ ꯈꯪꯗꯕꯁꯤꯕꯨ. ꯃꯃꯥꯅ ꯆꯩꯍꯜꯂꯛꯏ. ꯁꯨꯔꯖꯤꯠ ꯁꯅꯥꯍꯟꯕꯤꯗ ꯌꯦꯡꯂꯛꯏ. ꯃꯤꯠ ꯃꯔꯤ ꯆꯥꯅꯩ. ꯅꯨꯡꯗ ꯋꯥꯍꯪ ꯈꯔ ꯍꯪꯅꯩ. ꯃꯃꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯆꯩꯔꯛꯏ. ꯆꯠꯂꯨꯅꯦ, ꯀꯗꯥꯏꯗꯅꯣꯃ ꯂꯩꯔꯨꯆꯣꯅꯦ. ꯁꯨꯔꯖꯤꯠꯇꯨ ꯎꯄꯥꯏ ꯂꯩꯇꯅ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤ. ꯃꯃꯥꯒ ꯂꯥꯛꯃꯤꯟꯅꯕꯤꯗꯨꯅ ꯈꯝꯂꯛꯏ. ꯏꯆꯦ, ꯃꯁꯛꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤ ꯍꯥꯏꯃꯤ. ꯍꯥꯟꯅ ꯄꯪꯆꯩꯗ ꯆꯩꯔꯕꯗꯤ ꯑꯉꯥꯡꯗꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯅꯤ. ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯍꯥꯏꯔ ꯂꯣꯏꯔꯦ. ꯌꯥꯔꯦꯅ ꯀꯩꯅꯣ? ꯁꯨꯔꯖꯤꯠꯀꯤ ꯃꯃꯥꯅ ꯌꯦꯡꯂꯛꯄꯗ ꯁꯅꯥꯍꯟꯕꯤꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯕ ꯃꯈꯩ ꯄꯥꯈꯠꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯊꯃꯣꯏ ꯅꯧꯊꯣꯔꯛꯏ. ꯀꯔꯤꯒꯤꯁꯨ ꯅꯨꯡꯁꯤꯗꯅꯤ. ꯃꯆꯥꯅꯤꯄꯥꯅ ꯄꯨꯔꯛꯄꯅꯤ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯁꯨ ꯅꯤꯡꯉꯣꯜ ꯑꯣꯏꯅ ꯍꯧꯔꯛꯈꯤꯕꯅꯤ. ꯃꯁꯛꯇꯨ ꯎꯔꯨꯕꯗ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯦ ꯍꯥꯏꯕꯒꯤ ꯁꯥꯎꯒꯠꯂꯝꯕ ꯄꯨꯝꯕ ꯅꯦꯝꯊꯔꯛꯏ. ꯆꯪꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ. ꯏꯁ, ꯃꯁꯛꯅ ꯏꯪꯂꯤꯗꯤ. ꯅꯪꯕꯨ ꯀꯌꯨꯝꯅꯣꯅꯦ? ꯕ꯭ꯔꯍ꯭ꯃꯆꯥꯔꯤ ꯃꯌꯨꯝꯅꯤ. ꯑꯗꯨꯅꯤꯗꯅ. ꯖꯥꯠ ꯃꯥꯟꯅꯔꯦ. ꯁꯤ ꯃꯉꯥꯏꯗꯅ. ꯂꯥꯛꯃꯤꯟꯅꯕꯤꯗꯨꯅ ꯋꯥ ꯇꯦꯟꯁꯤꯜꯂꯛꯏ. ꯏꯆꯦ, ꯁꯨꯃꯥꯏ ꯇꯧꯔꯁꯤ. ꯉꯁꯤꯁꯤꯗꯤ ꯑꯩꯈꯣꯏꯗ ꯑꯉꯥꯡꯁꯤꯡꯒ ꯂꯩꯃꯤꯟꯅꯔꯁꯅꯨ. ꯃꯐꯤ ꯃꯔꯣꯜꯗꯨꯝ ꯍꯣꯡꯗꯣꯛꯍꯜꯂꯁꯤ.
ꯐꯔꯦ ꯐꯔꯦ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯣ ꯈꯔ ꯊꯥꯔꯛꯎ ꯆꯥꯛ ꯏꯁꯤꯡꯗꯤ ꯁꯤꯗ ꯄꯨꯟꯅ ꯇꯧꯔꯁꯤ ꯅꯪꯁꯨ ꯌꯥꯎꯅꯅꯤꯀꯣ ꯑꯗꯨꯒꯅꯦ ꯃꯈꯨꯔꯥꯗ ꯅꯈꯣꯏ ꯅꯇꯩꯗꯣ ꯈꯔ ꯊꯨꯅ ꯍꯜꯂꯛꯅꯕ ꯐꯣꯟ ꯇꯧꯀꯣ ꯍꯥꯏꯌꯨ ꯑꯍꯜ ꯑꯅꯤꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯁꯨꯔꯖꯤꯠ ꯆꯪꯂꯛꯏ ꯉꯁꯥꯏ ꯃꯈꯩ ꯏꯀꯥꯏꯔꯝꯗꯕꯗꯨ ꯉꯥꯏꯍꯥꯛꯁꯤꯗ ꯃꯤꯠꯆꯥꯟꯅꯅ ꯌꯦꯡꯕ ꯐꯥꯎ ꯉꯝꯈꯤꯗ꯭ꯔꯦ ꯁꯨꯔꯖꯤꯠꯇꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝꯁꯤ ꯈꯪꯗ꯭ꯔꯤꯕꯒꯨꯝ ꯏꯄꯧ ꯄꯧꯅ ꯍꯪꯂꯛꯏ ꯏꯃꯥꯅ ꯀꯔꯤ ꯍꯥꯏꯔꯝꯃꯤ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯊꯋꯥ ꯁꯥꯗꯅ ꯂꯩꯊꯣꯛꯈꯤꯕꯗꯨꯗ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯁꯨ ꯍꯪꯂꯛꯏ ꯊꯤꯟꯕꯤ ꯍꯥꯏꯕ꯭ꯔꯣ ꯍꯥꯏꯗꯦ ꯊꯤꯟꯕꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯕꯗꯤ ꯚꯥꯞ ꯈꯨꯝꯗꯦ ꯚꯥꯞ ꯇꯥꯃꯟꯗꯕꯗꯨꯗ ꯈꯣꯏꯗꯧ ꯁꯥꯎꯒꯠꯅ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯈꯨꯝꯗꯣꯛꯈꯤ ꯁꯨꯝ ꯂꯩꯍꯜꯂꯅꯤ ꯍꯥꯏꯔꯤ ꯍꯥꯏꯐꯦꯠ ꯉꯛꯆꯥꯅꯔꯨꯔꯒ ꯚꯥꯞꯅ ꯂꯥꯝꯕ ꯐꯪꯂꯛꯂꯗꯨꯅ ꯁꯨꯔꯖꯤꯠꯇꯨ ꯅꯣꯛꯊꯣꯛꯂꯛꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯉꯁꯥꯏ ꯃꯈꯩ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯠꯂꯤꯗꯤ ꯀꯔꯤꯒꯤ ꯌꯨꯝꯗ ꯊꯤꯟꯒꯗꯕꯅꯤ ꯍꯥꯏꯔꯤꯗꯨꯗꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯗꯧꯔꯣ ꯋꯥꯔꯤ ꯑꯁꯤ ꯂꯤꯕ ꯃꯇꯝꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯈꯤꯕꯤ ꯌꯥꯎꯈ꯭ꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ